Manipuri Wari Pambi Channel na tabiriba pumnamakpu amo hana taram nogsari ngasisu mayamgi ngaihak pothananabagidamak anauba Manipuri wari masa makhaktang puduna laksari wari masa sigi maming Court wari masa sigi aiba Navakumar nongmai kapam wari masa sigi ngaihaktan taminarasi ngasay ngay irang langlambadagi Police officer aduna ibungohal bu pusilaklaga dokte hek kahan khibadagi di mayamdo kadu da sound bomb lairabadawna tumin sikthana khi mathangda magi marshal ani na saplaga sanglaktuna jars to magi khinpham aduda khillarabada mayamado kari hairakadage haina tagadabagi masa masagi microphone singado spy satellite kumna mikupna humsingna lainakre Judge ki mamangi desk ta famliba official staff sing aduna file ama judge adu da lankhat ki mado judge aduna lauraga makhon thoktana pabagum tauri official amana ibungohal amadi police ayo adu da Bhagavad Gita amamuk pahellaga asumbata haigani haiduna wasak halli ngaihak leiraga sing lemlaba court asigi judge aduna case ado haubi yare haiduna ingit piraklabada Plaintiff ki ukil aduna case tugi tawdok wathok to mitna ubo pawdam oina recording ado thadora I hairiba numitugi numidang pung mapal muk tabagi ado aida ibungohal hairiba Ratanakar gumlaba lutar asina luchingduna makhoi ani nando babugi yumda changlakhi makhoina hanana demand tawrakhibagi matung ina imung aduda lupa 50,000 puthorokna naba atumba wahaina thumna yusilaklami Maduda nando babuna Biabharda hairiba senfam adudi laite lupa 5,000 dan taujage hairabada yadaduna khon wawkhatna rakhi matam aduda ibungohal galang inaba sikraba daku aduna nongmai ama satoklaga nando babugi mayad namsinduna kapkani haiduna haigattana thau taikhalaklammi Piva maduda nando babu hairiba miyoy asina yamna gyan tana magi mayad namsilakliba nongmaigi maton aduda maraina maduni yengbada nongmaigi berel ado makul huttabani haiba khanglakladuna isa sa nongmai berel se makul huttabani kaidauri haina lauraktuna masa singda I kapsilakhi wahi adu tabadagi masa nupa yai maduna manakta ngaduna leiba thongonjai aduna naha adugi makokta haijinduna lauthakhi aduga laikai tananaba koirau lauki pisilakliba khutpi aduna naman khaduna laimaida sallaga sangdokhi nahado adudagi di laikai gi miyam chensinaraktuna naha aduda akraman tawduna netpaga tabagada mathwai do khudakmaktuda jamlaibakta transfer thakre ibungohalbuna makhong asida lisaina seba thajinduna popthok khallaga phakhi aduga tungda police ta khodol tawkhibani Judge na dokta lepliba ibungohal da ibungohal haiba singa se sumraw ibungohal na judge ta amuk magi case paiba ayo adu da amuk plaintiff ki ukil adu da amuk kirup yenglaga itha thajadana nandana ba singsep ama thajila I asumbani judge saheb wari simak sumi haiwa haiduna aibu phaduna purakliba thana babu sina aibu magi lokapta manang tam khai nai khre wainu sangai thangatuna lepliba ikong asina sakini masida wari dumak sumi hayaudragadi mana aibu horen thitkadaba khutitto ai mangjauna na khangjare sukna tal takpadauna takke hairani maramaduna makhoina lirakpa wari pumba loina sumi haidaba yadaba ibungohalgi wahi singaduda itha thajadana jars ki mamitto mamaya dudagi phanayamna inthoraklaga ibungohalda amuk Police officer aduda amuk ingak-ngak na yengduna lay tanja aduda plaintiff ki ukil aduna makanthi phudoktuna marakthana haunat khongalai Your Honor hairiba pumba minamba ngaktani phattaba midi maruna yui masidi maruna bu natre matongna phawba yuba mini aduna ibungohal hairiba huran masina karisu mara laijadaba sumna mathau tawjariba police officer IOC bu su konsellaga masadi karisu khangjadabani haibagi bapta masabu tulsi mana saduna laithokna naba laiton saru pande matagum pangangang libani atopa doktu da lepliba ayo aduda muk konsellaga ayo lutar asina hairiba singa se kadai phawba summi
Police officer aduna yamna ngakna makhut ado mareng chatna hairei. Your Honor, karino hairkliba sibo sport mafamdagi miyamna pharaga police aikoida sinarakpani madugi se sangso hana submit tawjakrabaduni uran basina authority bu ayobi thakta maral siraga masana thok khinana ba semjin sajalaga pangang libani. Ukiladuna wado taraba tungda ibungo halda sathok kadawbo makhai yengluraga amuk judge romda onsilagtuna mathangdadi machin chumdaba lutarasina jar saye phawba konsilakpadum yari maramaduna magi huran bagi 420/120 BIPC gi mathakta tongan ba clause ki dandi phangloidabagi maram sungai leite natragadi judiciary gi magun karimata yaurukta bayai. Order hairaga judge magi nungthang aduna table aduda thinduna sarang narakliba sing ado phathai laihak ki oina court ado unwai muksiki aduga haira i police officer sina nangonda phanayamna ki hen khrabasu haujikti akiba amatta yaudana aseng wari ado loina liu nangnabu sumlabadi nangbu khudak asida thadokani mina insin badudi amata lauganu pansu palakanu mafam asida mase court ni aseng ba asumba phangdoklaga asumba wayel phangpham ibungo halna magi ayo adugi nakan gi pistol yan pham aduda munna yenglaga yamna nolukna sahebna adumna takpirabanina ai asumba sing ado khara haidok sarage aina asumba sing ado lithok saringaida police officer sibudi jar sahebna khara control tawbiyu natragadi aigi khutse phajagadawriba jar saduna ibungo halda munna yenglaga mafam asai court ni nangna asumba haibada kanamatana nangonda akaiba pirakpa yaroi madugi protection matik chana lai adudi jar saheb hairaga ibungo halna magi wari ado nena tana amuk lithaba haurai ukilasina likhiba wari pumba loina summi adubu numittugi nongmai ado makhul hutte haibadumadi nana bolo police officer amadabu berel huttaba nongmai issue tawnabrane asomgi doctor lepliba officer sina marudi kapthokhiba yade haibaduda kapidabagi wani natragidi mayamado sarbanas nongmaida thonglon jaidi thambu thamko thang phawbu sangkhibagi wari yamna laikre jar saheb ai ithanta sum khaluraga ai yamna ningam laktare aingonda gi hena pangba mi sangsar sida leiramgani haibadu thajaraktre maramaduna iral leiraba daku aina tawjakhiba iral atai adusu ngasigi case asida puthokseduna aibu lambi asomda pusinbi khiba master brain makhoi adubu sumatik sabadandi pibina ba haijari aina lut tawkhibasi haujik khanariba case asida natte haina isana isagi iral yazari mamangdasu nongmai asigi mapalna yum kayadagi sana lupa kaya laukrabani marak thatna plaintiff ki ukilna mai hobu makai sauna your honor umnamak oithoptaba minamba ngaktani judge nungthang aduna table aduda thillaga order haiduna mayamado fajilaba tungda ibungo halda nang madugi matik saba saki sabon matik sana piba ngamgadro karigi ngamloi judge saheb nupana saki leiroidaba thabak tawba haunade hairaga maithong maka lamna mangakto mi khangandana nomi ithap-thaptana yamna nakna leire hairaga marai kanna yetliba plaintiff ki ukil aduda phalap yenglai aduga judge romda amuk onsilaktuna ngasaidagi marai yetliba mamit magna uhawbugi paudam pikhiba ukil saheb sida amukta takhat piyu akuppa marol pumba mangonda loina leirabani haibadi thongalda mi yenghawbudo mani adunabu mana wari pumba marik chumna nganglibani Uranba makokta taw hawi haibagumna masagi maralado aina loina haidoraklani haina pakhattuna ngasaidagi makanthi phudoktuna nganglibaduni jar saheb bisar sumna tawbiyu tinabatana marup hali haibado aingonda thoklare mamangda aina huraluriba sing adudi makhoisu sap manana kanamina khibani hairaga karisu thausadana dokta lepli ibungo hal tanja sida case tariba miyamado karino khangdaba wahida amaga onsinaduna murum sonaduna minil ama phaurai judge ki nungthang adugi makhol tarakpadagidi mayamado amuk tumin leinakhi marak thatna plaintiff ki ukiladuna your honor accused se
मखा वाहंग पाहुंग तौबीदनबा खुदक असिदा जज की राय पीबीरगा जेल दा थाजन खिबना हेना फरगनी नत्रगदी मियोय कया अमसु कोनसिलक यारी जज साहेब यामना पाखतनबा मी यावरे असुंब बिचार फंगबदा लूररोय हायरगा प्लेंटिव की उकिल अदुदा संगतोकलगा येंगी इबुंगो हल अदुगा मखा चिकलगा ngangaduna मखा लौथरई नंग तुलसी मना साखोदना हाइबा नंगना सतरंगी पोचन ngai चलगा मीना डिस्ट्री थौजिलगलग कानसिदा इथंत सिउ हाइदी कदाइदगी यागनी आइदी असेंगबदो लोइना हाइदोकनी नंगना साउगै साउजौ उकिल अदुना मखोइदौ ब्री ब्री साउगलदुना कखाइ सिलाई नंग ngasi कोर्ट मनुंग से नलमद्रबदी ngसाइना खंगमलगदबनी हुरानबा हायरगा जज रोमदा अमुक ओनसिलगतुना योर ऑनर मसे हुरानबदा नत्ते महापापी सुनी माना मी खुदिंगमक कोइसोक सोक्तुना कोइमांग मांगथोक्तुना कोर्ट असे मथिबोंग उबा मखै मथक मखा ओंथोकदौरेने मरम अदुना मंगोंदा अमुक मखा वाहंग पाहुंग चथबीदना जेलदा थाजिनबिख्रो कंद्रंग चंगलदना करीसु थौसादना इबुंगोहलना खपथरई योर ऑनर मागी कुथी फाकपा होरकपसिदा उकिल साहेब से मथमोइदा मोरोक सिंगलाई हौरबरा नत्रगा तिलाई खोंबी चूरबरा अमदि तौरे मथवाक्ता दोन थिल्ले लाइदी मखै फंगलगा पेली हाइनै मियोइबदी मखै फंगलगा तौरकलिबसिनी उबिरेदना जर्जना इबुंगोहलदा ओनसिलकलगा मखा तारई अदुदी लुट कयादगी फंगलकपा सना लुपा मयाम अदुदी कदाइदा लै निंगसिंगबा ngamliब्रो इबुंगोहलना मोंद्रंग अमदा तावरगा लोइना निंगसिंगजरी जर साहेब आइना आंगांग ओइरिङैदा लाइरिकता तमलखिबा नोंगमा निंगथौ अमना कैसुम संगदा चंगलगा बंदी सिंग अदुदा मथंग मथंग मराल हंगलकपदा लाइरब नुपा अमना असुंबा मराल हाइदोरकपदा निंगथौ अदुना पेनबीरदुना लाइरब नुपा अदुबु मराल कोकपीरगा थादोखिबगी अदुगुमना आइबु आइगी असुंबा इराल सिंग अदो लोइना हाइदोक्चबदा जर साहेबना नुंगसिबीदुना आइगी इराल सिंग कोकपीरकपसु याई खंजदुना इराल पुंबा इसाना हाइदोक्चदुना इसान इसागी इराल याजरी लुत्तगी फंगलकपा सेल सिंग अदुदी चटमिनरुरिबा अमदी मास्टर ब्रेन सानबीरिबा अखोई मयाम येंथोकनखी आइगी सरुक्तुदी चरा हेंदुना त लैरबा इसा सिंगिदमक आइगी नुपीना सियंग वानबदा सिनखरे खरना ngasi पुलिस ऑफिसर असेना माना नहारोल सिंगदगी फागलकपा नोंमै अमा लोन लोचिल हौरगा अइंगोंदा पीगनी हाइदुना लौखी सेलदा चोपगी वादी थाना हाइरेदना हाइरिबा नोंमै अदो पीद्रिबा फावबदी मागी सर्विस की नोंमै से मरक मरकता हेक हेक सिजनगे हाइरबसु सिजनौ हाइदुना अपंगबा अइना मागी नोंमै से सिजनरुबदनी आइबु फाख्रिबसे मतुंगदा माना कोर्ट असिदा मकुल हुत्तबा नोंमै अमा पुथोरकपगी वारीनी मकुल हुत्तब नोंमै पायरगा लानफमदुदा कनासु चंगबा हौनदे आइसु मीनी वखल खल्ली सीदा वंफमदा चंगनिंगबा हौनदेने जर साहेब खंथबियु जर साहेबसु सना लुपादुदी जर्सकी वहंग अदो तारगा इबुंगोहलना मरु लुकथरगा यामना निंगमदना तन्ना खुमदोरई साहेब करी हाइदौनो खंगजद्रे ननाई अइहाक करी खुमजरोगे हंदकी मतांग असिदा खरा लुना थोकदवो मालेने जर्सना खौरांगना मखा तारई असुमदो हेक्ता दंग दंग हाइदो उने जर्स की नाकंदा नुपी अमना ममित खुमजिलगा सेर फला थांगतुना लेपलिबा मूर्ति अदुदा साथोक तवो मखै येंगलगा जर्सता अमुक मियेंग अदो लैसिलक्तुना असुमबदो हेक्ता हायु ताकपीरबनीना हाइजबा तारे वारौबीबा यादे सना लुपा अदुदी जर साहेबना साहेब के मेम साहेब तुगी लिक लै साबिरगे आइगी केस थोरकपदा अवाफमदगी कनबिगे हाइदुना लौसिन बिखिबदुबु काउमन्नसु काउमलिदा साहेब जर साहेब तो ममाई खंगमक मक्सिनखी मखा तानबा ngamdana पुलिस उकिल अमदी अतै ऑफिशियल सिंग अदो इबुंगोहलदा तंगक तंगक येंगनदुना लै चेकमोक लाउनदे अनौबा पानसिनबा याबा IPC सिंग निंगसिंग नै इबुंगोहलना मखा समथरई साहेब मी मसक खंगना थबक तौबियु ngसाइदगी साहेबना पंगतक तखत पिरमद्रबदी पुमनमंगसे मया मांगसिदा लोइना हाइदोकलमदबा मयाबनी अदुबु साहेबनदी लोइना सेंगना हाइदोउ हाइना अकनबा याथंग तौबिबदुदा आइसु तंगाइ फदना लोइना हाइदोक चक्रे
मदुगिदमक साहेबना हाइबे इनबा इपुक्सेल सेंगबा मियोइनी खनबिरगा आइबु आइगी इराल सिंग अदुदगी ngakpiduna थादोकपिरगनी खनजै आइना हाइजरिबसिंग असे कयामुक पुक्सेल सेंगबगे हाइबदो थबक तौमिनखेबा साहेबना खंगबिरबा नत्रो जर साहेब तो बुद्धि फक्सिलगा ngangpham tawpham khangdana mamitto yungkhatlaga ingakakna karinone ngasi tawribasibo manglane masibo matamaduda maithong maka lamne ibungohalna saheb masi mangna te taibangni saheb ki court ki room asumba wael pibiu dandi pibani haiduna pibi batarabadi ithanta pibiganu master brandi nakoina tawrakpa ngaktani aina yathangado pangthok sakhibatani साहेब की वायेंद पेंद्रगदी आइदी सुप्रीम कोर्ट चचनी मयामदो इंगक नकनरिंगै ngसांगै वा मसेत अमतंग nganglaktriba ibongohalgi डिफेंडर उकिल अदुना आई ngसाइदगी तागे हाइदुना तारकपनी नखोय मसेल नकोक सुंगसिन अदुना हुगै हुरान मिनरगा जर सुनतबा डिफेंडर की उकिल लाइना कमायना बिचार तौदुइनो हाइरमलगा फुक हौगलगा मपाल थोकखी वायल लोइद्री।